Khoimuna Chinglenbi mamada ningthina haijari. Mama memsasu fajana chatminaro adudi haiduna Chinglenbi bu thanamlaga yumlomda changkhre. Ahumdu lambigi mataida tamna chatli. Khabana wari haurai. Chinglenbi nangbu haurel kanaga halaktoino. Chinglenbi du channa khunglai. Haurel mama sora lakani da khaba. Aduda halminaraktoini. Oh, noi maga bagana nangje sungthai thadokdene. Chinglenbi du mamonta maktawi. Khanghaudana makhoigi tungda gari macha ama khamjilaktune. Bai khoimo. Chinglenbi khaba khoimu punna tunglomda yengthorai. Khoimuna. Avinash, Ronaldo noi laaba. Aidi kawu rehe. Ronaldo amadi Avinash gari dagi kumthai. Ronaldo na. Poro, akhoi moiga tam lakminarage. Nang yoramo. Koi hairamnaga korodu gari duga masak udaba makai thaukhre. Chinglenbi korodu ubada nahan maga thengjinakhiba nupaduni haiba khangi. Chinglenbi du mang oirakna chatli. Aduga moi nupa mariduna Chinglenbi gi tungda tapna chatli. Chatna khoimuna. Bai, gari tharo chakrishina kanana. Ronaldo na amukum lai. Angang nida. Buwigi manaw nupa roki da maga dinabane. Habadi karimta changde. Chatna Chinglenbi da lona yengduna adum lai. Ronaldo Chinglenbi na chatli baduda haifet yenglaga khoimuda tapna hanglai. Bai, asi angang sibu nangna tinupira. Khoimuna khunglai. Mane bai, lekai chawni. Khabadu sanariba wari aduda mana thangatuna taba haurai. Nupadunaga Chinglenbi hanglakpaduda masadu khambanba phawriba hairu oiramale Chinglenbi manakta tangchillaktuna hairai. Chinglenbi ibani gamgam chatlamasi lao. Chinglenbi khabagi mawongduda tingak yenglaga. Kaidirugeda khaba. Kashum tawde lao. Haiduna khabaga Chinglenbigadu gam chatkre. Anidugi matawduda Ronaldo, Avinash amadi khoimu kaino khanduna ngakna yenglaga laihawi. Chinglenbidu mamanabi thoiga tanhanba yaurami. Khaba khoimu Ronaldo, Avinash amadi tanhanbadu yaushillami. Korousu tanhanbadu yaurami. Yamna tawbudi oidre. Bobiga Rokigadi thaba ingkhangi kochen bada tanhanbadu yaudre. Thoina Chinglenbida chirol tawrai. Chinglenbi noida khabase post tin dai. Ayam tin chak ayaba no yamale aidi ngawrida. Chinglenbidu momonta maktawi. Ado nabani khangnabroba. Chinglenbi khabada haifet yengnaga tapna. Kaina thoi nang hangidaba. Nonaina siba ni taraga kainum khanni. Asomdasu Ronaldo na khoimuda kanna chirol tawri. Bai, aidi haibida yadamni ko. Tamo, ai mapalamda thokloge. Korong na hogatlaga Ronaldo da hairakpani. Ronaldo na hoi hunhandalo ko. Hoi haiduna korowdu tanhanfamdudagi thokre. Khoimuna amuk makha tarai. Bai, ai ngamdau mandeda. Mi angang yam urini. Chinglenbidu mapi marol haifet chemlaga. Hoi, halamuko da khoimukoiga. Panekse thau chugreba haifeta nan thoge. Thoidu mangak nomlaga tandu hana. Hoi. Set liba panik mapanduda thau khazik chukibaduda Phajamandre khanduna isingna kitang taithoke haiduna maninglomda changlai. Mafamdu misu amata layamde. Ising laibra koyeng yengi. Batel macha amada ising khazik yaurami. Isingdu khutna haifet tawraga phanikduda phat nali. Mana laithorakpada korowdu kachin amada churut chingduna
ꯃꯩꯈꯨꯒ ꯋꯪ ꯋꯪ ꯀꯥꯝꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯣꯔꯧꯗꯨ ꯉꯁꯥꯏꯗꯒꯤ ꯆꯤꯡꯂꯦꯝꯕꯤꯅ ꯇꯧꯔꯤꯕꯗꯨ ꯎꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯊꯋꯥ ꯀꯔꯤꯁꯨ ꯁꯥꯗꯅ ꯌꯦꯡꯂꯒ ꯑꯗꯨꯝ ꯂꯩ꯫ ꯆꯤꯡꯂꯦꯝꯕꯤ ꯀꯣꯔꯧꯒꯤ ꯃꯇꯧꯗꯨ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯔꯦ, ꯌꯥꯝꯅꯁꯨ ꯍꯪꯒꯣꯏꯕ ꯑꯃꯁꯨ ꯐꯥꯎꯔꯦ꯫ ꯆꯤꯡꯂꯦꯝꯕꯤꯗꯨ ꯂꯩꯊꯣꯛꯂꯒ ꯆꯠꯀꯦ ꯇꯧꯏ꯫ ꯉꯥꯏꯈꯣ! ꯆꯤꯡꯂꯦꯝꯕꯤ ꯇꯨꯃꯤꯟꯅ ꯆꯞ ꯂꯦꯞꯄꯤ꯫ ꯀꯣꯔꯧꯗꯨ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ "ꯅꯣꯏꯒꯤ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗ꯭ꯔꯒ ꯍꯩꯅꯗꯕꯤꯒ ꯇꯧꯔꯤꯔꯥ ꯃꯍꯥ? ꯃꯤ ꯎꯔꯒ ꯍꯩꯅꯗꯕ ꯃꯑꯣꯡꯒ ꯎꯠꯂꯤꯗꯣ ꯀꯩꯒꯤꯅꯣꯕ?" ꯆꯤꯡꯂꯦꯝꯕꯤꯗꯨ ꯀꯣꯔꯧꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯀꯣꯔꯧꯗꯤ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯇꯧꯗꯨꯗ ꯈꯣꯏꯗꯧ ꯊꯤꯠꯄ ꯍꯥꯏꯗꯨ ꯑꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯁꯣꯔꯥꯠꯁꯨ ꯂꯣꯏꯔꯦ, ꯃꯤ ꯈꯔ ꯆꯥꯛ ꯄꯤꯖꯅꯕ ꯂꯥꯡꯂꯤ꯫ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯕ ꯃꯇꯨꯡ ꯆꯤꯡꯂꯦꯝꯕꯤ ꯃꯃꯥꯟꯅꯕꯤ ꯊꯣꯏꯒ ꯀꯣꯜꯂꯤꯛ ꯐꯦꯡꯅꯕ ꯇꯧꯔꯤ꯫ ꯔꯣꯀꯤ ꯈꯣꯏꯒꯤ ꯃꯅꯨꯡꯂꯣꯝꯗ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯃꯗꯅꯤ꯫ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯃꯇꯥꯏꯋꯥꯏꯗ ꯀꯣꯟꯁꯤꯡꯗꯨ ꯐꯦꯡꯉꯤ꯫ ꯈꯥꯕ, ꯈꯣꯏꯃꯨ ꯑꯃꯗꯤ ꯀꯣꯔꯧꯁꯨ ꯀꯣꯔꯐꯨ ꯐꯦꯡꯕ ꯌꯥꯎꯔꯝꯃꯤ꯫ ꯔꯣꯅꯥꯜꯗꯣꯒ ꯑꯕꯤꯅꯥꯁꯀꯗꯤ ꯔꯣꯀꯤ ꯑꯃꯗꯤ ꯕꯣꯕꯤꯅ ꯄꯣꯠ ꯆꯩ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯔꯤꯕꯗꯨ ꯌꯥꯎꯁꯤꯜꯂꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯤ ꯃꯃꯥ ꯃꯦꯝꯆꯥꯁꯨ ꯂꯥꯛꯇꯨꯅ ꯁꯣꯔꯥꯠ ꯃꯐꯝꯗ ꯂꯩꯔꯕꯅꯤ꯫ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕ ꯃꯇꯨꯡ ꯔꯣꯀꯤ ꯈꯣꯏ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯥꯕꯗꯨ ꯃꯈꯨꯠ ꯆꯥꯝꯊꯣꯛꯅ ꯍꯥꯏꯔꯛꯏ꯫ "ꯆꯤꯡꯂꯦꯝꯕꯤ, ꯋꯥꯗ꯭ꯔꯣ ꯅꯣꯏꯕꯣ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ?" ꯆꯤꯡꯂꯦꯝꯕꯤ ꯇꯞꯅ ꯀꯣꯟꯗꯨ ꯆꯥꯝꯅ ꯈꯨꯝꯂꯛꯏ꯫ "ꯋꯥꯗꯦꯗ ꯈꯥꯕ, ꯀꯣꯟ ꯀꯩꯁꯨꯝ ꯌꯥꯝꯕꯁꯨ ꯑꯣꯏꯗꯕꯁꯤꯕꯨ꯫ ꯑꯗꯣ ꯍꯩ ꯃꯍꯤ ꯂꯩꯕꯤꯔꯨꯒꯦ ꯂꯩꯔꯝꯃꯨꯀꯣ" ꯍꯥꯏꯗꯨꯅ ꯈꯥꯕ ꯑꯃꯗꯤ ꯈꯣꯏꯃꯨꯗꯨ ꯀꯣꯟ ꯐꯦꯡꯐꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ "ꯑꯁ ꯆꯤꯡꯂꯦꯝꯕꯤ, ꯅꯣꯏ ꯗꯥ ꯈꯥꯕꯁꯦ ꯑꯩ ꯌꯥꯝ ꯆꯥꯛꯑꯦ ꯍꯥꯏꯕ" ꯊꯣꯏꯅ ꯈꯥꯕ ꯍꯣꯏ ꯆꯠꯈꯤꯕꯗꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯄꯅꯤ꯫ ꯆꯤꯡꯂꯦꯝꯕꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ "ꯑꯗꯨ ꯀꯩꯗꯧꯁꯦ ꯍꯥꯏꯅꯣ ꯊꯣꯏ? ꯑꯁ ꯑꯩꯉꯣꯟꯗꯒ ꯅꯨꯡꯁꯤꯠꯀ ꯍꯥꯏꯔꯛꯑꯗꯤ ꯑꯩꯗꯤ ꯐꯠ ꯌꯥꯊꯣꯛꯈꯤꯅꯤꯕꯣ꯫ ꯑꯗꯨ ꯑꯣꯏꯔꯒ ꯅꯪ ꯍꯥꯏꯔꯣꯗꯅ." "ꯌꯥꯔꯦ, ꯔꯣꯀꯤ ꯍꯣꯏ ꯄꯨꯈ꯭ꯔꯤꯁꯦ ꯊꯥꯖꯗꯅ ꯑꯗꯨꯝ ꯆꯥꯎꯗ꯭ꯔꯥ? ꯂꯨꯁꯨ ꯌꯥꯝ ꯂꯨꯕ ꯃꯥꯜꯂꯦ." ꯆꯤꯡꯂꯦꯝꯕꯤꯅ "ꯆꯥꯎꯕꯅꯤ" ꯊꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯆꯤꯡꯂꯦꯝꯕꯤ, ꯑꯁꯤ ꯅꯨꯄꯥꯁꯤ ꯃꯅꯥꯛꯇ ꯂꯩꯔꯤ ꯁꯔꯞꯁꯦ ꯑꯝꯇ ꯂꯧꯔꯛꯑꯣꯕ." ꯆꯤꯡꯂꯦꯝꯕꯤ ꯀꯣꯔꯧꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ "ꯑꯩ ꯇꯜꯂꯦ ꯊꯣꯏ, ꯅꯪ ꯂꯧꯔꯨꯆꯣ, ꯑꯁꯤ ꯅꯨꯄꯥꯁꯦ ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯕ." ꯊꯣꯏꯗꯨ ꯀꯣꯔꯧꯒꯤ ꯃꯈꯣꯡ ꯃꯌꯥꯗ ꯂꯩꯔꯤꯕ ꯁꯔꯞꯇꯨ ꯂꯧꯒꯦ ꯇꯧꯏ꯫ ꯀꯣꯔꯧ ꯀꯣꯔꯐꯨꯗꯨ ꯇꯞꯅ "ꯀꯩꯅꯣ?" ꯊꯣꯏꯁꯨ ꯈꯣꯟ ꯀꯜꯂꯞꯅ ꯈꯨꯝꯂꯛꯏ꯫ "ꯀꯩꯅꯣ, ꯁꯔꯞꯁꯤ ꯂꯧꯒꯦ ꯇꯧꯕꯅꯦ." "ꯌꯥꯔꯣꯏꯆꯣ, ꯑꯃ ꯂꯩꯆꯣ, ꯁꯤꯗꯤ ꯑꯩꯒꯤꯅꯤ." ꯊꯣꯏ ꯃꯈ꯭ꯋꯥꯡꯒꯗꯣ ꯃꯦꯠꯂꯒ "ꯀꯩꯅꯣ, ꯃꯌꯥꯝꯅ ꯐꯦꯡꯅꯕ ꯂꯩꯔꯤꯁꯦ ꯑꯩꯒꯤꯅꯤꯗꯦ." "ꯁꯤꯌꯥ, ꯅꯨꯄꯤꯅꯦꯅ ꯃꯆꯤꯟ ꯀꯜꯂꯗꯅ ꯀꯥꯏꯗꯅꯣ ꯀꯜꯂꯨꯆꯣ ꯆꯠꯂꯣ." ꯊꯣꯏꯗꯨ ꯀꯔꯦꯝꯅꯅ "ꯅꯁꯛ ꯃꯇꯥꯗꯨꯒ ꯏꯕꯨꯡꯉꯣ ꯌꯥꯝ ꯐꯖꯅ ꯄꯛꯇꯦꯅꯦ." "ꯀꯩꯅꯣ ꯄꯛꯇꯕꯗꯤ?" ꯍꯥꯏꯗꯨꯅ ꯀꯣꯔꯐꯨ ꯇꯛꯄꯒꯤ ꯑꯃꯨꯕ ꯃꯈꯨꯞꯇꯨꯅ ꯊꯣꯏꯒꯤ ꯃꯃꯥꯏꯗ ꯂꯣꯏꯅ ꯇꯩꯁꯤꯜꯂꯤ꯫ ꯆꯤꯡꯂꯦꯝꯕꯤ ꯉꯁꯥꯏꯈꯩ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯤꯕꯅꯤ, ꯀꯩꯁꯨ ꯇꯧꯔꯣꯏꯗꯕꯣꯏ ꯅꯤꯡꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯨꯕ꯫ ꯊꯣꯏꯗꯨ ꯀꯞꯂꯒ ꯐꯝꯊꯈ꯭ꯔꯦ꯫ ꯆꯤꯡꯂꯦꯝꯕꯤ ꯀꯣꯔꯧꯗ ꯑꯣꯟꯁꯤꯜꯂꯒ "ꯏꯃꯥꯟꯅꯕꯤꯁꯤꯅ ꯁꯣꯝꯗ ꯀꯩꯒ ꯍꯥꯏꯈꯤꯕꯩꯅꯣ? ꯁꯣꯝꯅ ꯇꯧꯕꯤꯔꯤꯁꯤꯕꯣ?" ꯀꯣꯔꯧꯗꯨ ꯀꯔꯤꯝꯇ ꯈꯨꯝꯗꯦ, ꯀꯣꯔꯐꯨꯗꯨ ꯑꯗꯨꯝ ꯇꯛꯂꯒ ꯂꯩ꯫ ꯆꯤꯡꯂꯦꯝꯕꯤ ꯈꯣꯟ ꯀꯜꯂꯞꯅ "ꯑꯩꯅ ꯍꯪꯂꯤꯁꯦ ꯁꯣꯝꯗꯅꯦ, ꯏꯃꯨꯡ ꯃꯅꯨꯡꯗ ꯇꯧꯕꯤꯕ ꯊꯕꯛꯇ ꯃꯄꯥꯟ ꯊꯣꯛꯂꯒꯁꯨ ꯇꯧꯕꯤꯒꯅꯨ꯫ ꯃꯤ ꯂꯣꯏꯅꯕ ꯍꯩꯇ꯭ꯔꯗꯤ ꯃꯤꯗꯣ ꯂꯣꯏꯅꯕꯤꯔꯨꯅꯨ꯫ ꯅꯨꯄꯤ ꯑꯉꯥꯡꯗ ꯀꯔꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯀꯔꯝꯕ ꯁꯥꯅ ꯆꯠꯀꯅꯤ ꯈꯪꯗꯕ ꯅꯪꯗꯤ ꯃꯄꯥꯟ ꯊꯣꯛꯎꯅꯨ." ꯀꯣꯔꯧꯁꯨ ꯐꯠ ꯆꯤꯡꯂꯦꯝꯕꯤꯗ ꯌꯦꯡꯈꯠꯂꯛꯂꯒ "ꯅꯨꯄꯤ ꯅꯪꯁꯨꯅꯦ, ꯅꯒꯨꯟ ꯈꯪꯉꯤ, ꯇꯨꯃꯤꯟ ꯂꯩꯌꯨ. ꯅꯃꯥꯟꯅꯕꯤꯁꯤꯁꯨ ꯅꯪꯒꯨꯝꯕ ꯅꯨꯄꯥ ꯌꯥꯝ ꯄꯥꯝꯕꯤ ꯑꯣꯏꯔꯝꯒꯅꯤꯌꯦ. ꯅꯃꯥ ꯅꯄꯥꯅ ꯋꯥꯔꯛꯇꯕꯒꯤ ꯅꯆꯤꯟ ꯀꯟꯕꯗꯣ ꯑꯩꯉꯣꯟꯗꯗꯤ ꯇꯧꯔꯛꯀꯅꯨ, ꯑꯩꯉꯣꯟꯗꯗꯤ ꯌꯥꯔꯣꯏ ꯈꯪꯉꯕ." ꯅꯣꯡꯃꯇ ꯑꯁꯥꯎꯕ ꯎꯠꯆꯗꯕ ꯆꯤꯡꯂꯦꯝꯕꯤꯅꯤ ꯉꯁꯤꯗꯤ ꯐꯥꯊꯕ ꯉꯝꯂꯝꯗꯦ꯫ "ꯅꯪꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯄꯟꯕ ꯌꯥꯕ꯭ꯔꯥ? ꯅꯨꯄꯤꯒꯤ ꯃꯃꯥꯏꯗ ꯍꯦꯛꯇ ꯅꯥꯟꯕ ꯌꯥꯕ꯭ꯔꯕ? ꯑꯗꯨꯛ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗꯕ." ꯊꯣꯏꯅ ꯆꯤꯡꯂꯦꯝꯕꯤꯕꯨ ꯈꯥꯝꯃꯤ꯫ "ꯆꯤꯡꯂꯦꯝꯕꯤ, ꯇꯣꯛꯑꯣ ꯌꯥꯔꯦꯁꯦ." ꯈꯪꯍꯧꯗꯦ ꯀꯣꯔꯧꯅ ꯆꯤꯡꯂꯦꯝꯕꯤꯕꯨ ꯐꯠ ꯊꯥꯡꯒꯠꯂꯤ, ꯑꯗꯨꯒ ꯄꯨꯈ꯭ꯔꯤꯗ ꯂꯪꯊꯩ꯫ "ꯅꯨꯡꯉꯥꯏꯕ꯭ꯔꯥ?" ꯀꯣꯔꯧꯅ ꯆꯤꯡꯂꯦꯝꯕꯤ ꯄꯨꯈ꯭ꯔꯤꯗ ꯂꯪꯊꯈꯤꯕꯗꯨ ꯈꯥꯕꯒ ꯈꯣꯏꯃꯨꯒꯅ ꯎꯍꯧꯔꯦ꯫
ꯄꯥꯏꯔꯛꯂꯤꯕ ꯍꯩ ꯃꯍꯤꯒꯥꯗꯨ ꯐꯠ ꯂꯪꯊꯣꯛꯂꯝꯂꯒ ꯈꯥꯕꯗꯨ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯍꯦ, ꯀꯩꯅꯣ ꯇꯧꯔꯤꯗꯣ? ꯈꯣꯏꯃꯨꯁꯨ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯈꯥꯕ ꯄꯥꯈꯠꯅ "ꯆꯤꯡꯂꯦꯝꯕꯤ" ꯍꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤꯗ ꯆꯣꯡꯊꯈꯤ꯫ ꯑꯗꯨꯒ ꯏꯁꯤꯡꯗ ꯂꯥꯛꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯆꯤꯡꯂꯦꯝꯕꯤꯕꯨ ꯂꯧꯈꯠꯅꯕ ꯍꯣꯠꯅꯩ꯫ ꯈꯣꯏꯃꯨꯁꯨ ꯆꯣꯡꯊꯔꯛꯇꯨꯅ ꯆꯤꯡꯂꯦꯝꯕꯤꯕꯨ ꯂꯧꯈꯠꯅꯕ ꯍꯣꯠꯅꯩ꯫ ꯀꯣꯔꯧꯗꯤ ꯀꯔꯤꯁꯨ ꯈꯟꯗꯅ ꯂꯩꯊꯣꯛꯂꯒ ꯑꯗꯨꯝ ꯂꯩ꯫ ꯈꯣꯏꯃꯨꯒ ꯈꯥꯕꯒ ꯆꯪꯗꯨꯅ ꯆꯤꯡꯂꯦꯝꯕꯤꯕꯨ ꯃꯊꯛꯇ ꯄꯨꯈꯠꯂꯛꯂꯦ꯫ ꯑꯗꯨꯒ ꯈꯥꯕꯅ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯕꯨꯛꯇ ꯅꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯤꯗꯨ ꯏꯔꯥꯛꯅꯈꯤꯕꯒꯤ ꯃꯁꯥꯗꯨ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯦ꯫ ꯅꯥꯇꯣꯟ ꯃꯌꯥꯗ ꯈꯥꯕꯅ ꯃꯈꯨꯠ ꯊꯥꯡꯖꯤꯟꯗꯨꯅ ꯁꯣꯔ ꯍꯣꯜꯂꯤꯕ꯭ꯔꯥ ꯌꯦꯡꯉꯤ꯫ ꯁꯣꯔꯗꯤ ꯍꯣꯜꯂꯝꯗꯦ꯫ ꯈꯥꯕꯗꯨ ꯂꯩꯇꯥꯐꯝ ꯈꯪꯗꯅ ꯄꯥꯈꯠꯅ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯃꯥꯏꯗ ꯃꯈꯨꯠꯅ ꯄꯥꯏꯁꯤꯜꯂꯒ ꯆꯤꯡꯂꯦꯝꯕꯤꯕꯨ ꯀꯧꯗꯦ꯫ ꯀꯛꯅꯤꯡ ꯀꯃꯥꯡ ꯇꯧꯗꯨꯅ ꯄꯥꯈꯠꯅ "ꯆꯤꯡꯂꯦꯝꯕꯤ, ꯆꯤꯡꯂꯦꯝꯕꯤ, ꯅꯪ ꯀꯩꯗꯧꯔꯒꯦ ꯆꯤꯡꯂꯦꯝꯕꯤ? ꯆꯤꯡꯂꯦꯝꯕꯤ, ꯄꯥꯡꯉꯨꯁꯦ, ꯏꯗꯤ ꯄꯥꯡꯉꯨ." ꯇꯟꯖꯥꯗꯨꯗ ꯆꯤꯡꯂꯦꯝꯕꯤ ꯃꯃꯥꯗꯨ ꯆꯦꯟꯁꯤꯜꯂꯛꯏ꯫ "ꯊꯣꯏꯕꯤ, ꯀꯩꯅꯣ ꯇꯧꯔꯝꯂꯤꯕ ꯃꯇꯧꯁꯤꯕꯣ?" ꯆꯤꯡꯂꯦꯝꯕꯤ ꯃꯃꯥ ꯃꯦꯝꯆꯥꯗꯨ ꯊꯣꯏꯅ ꯀꯧꯔꯨꯕꯅꯤ꯫ ꯔꯣꯀꯤꯒꯤ ꯃꯃꯥꯁꯨ ꯂꯥꯛꯏ꯫ ꯔꯣꯀꯤꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯏ, "ꯁꯤꯗꯤ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯊꯣꯏ?" ꯊꯣꯏ ꯀꯩꯁꯨ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ꯫ ꯀꯣꯔꯧꯅ ꯐꯠ ꯈꯨꯝꯂꯛꯏ꯫ "ꯏꯃꯥ, ꯏꯁꯤꯡ ꯁꯣꯛꯄꯗ ꯇꯥꯁꯟꯈꯤꯗꯅ ꯏꯁꯤꯡꯗ ꯂꯥꯛꯁꯤꯟꯈꯤꯕꯅꯤ." ꯈꯥꯕꯗꯨ ꯐꯠ ꯅꯣꯟꯈꯠꯂꯛꯂꯒ ꯀꯣꯔꯧꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯉꯤ꯫ ꯃꯦꯝꯆꯥꯅ ꯃꯆꯥ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯕꯨꯛꯇ ꯈꯨꯠꯅ ꯒꯤꯠ ꯒꯤꯠ ꯅꯝꯃꯤ꯫ ꯃꯕꯨꯛꯇ ꯅꯝꯂꯛꯄꯗꯨꯗ ꯆꯤꯡꯂꯦꯝꯕꯤꯗꯨ ꯃꯌꯥꯗ ꯆꯪꯈꯤꯕ ꯏꯁꯤꯡꯈꯩꯗꯨ ꯈꯔ ꯍꯥꯗꯣꯔꯛꯏ꯫ "ꯃꯃꯥꯒꯤ ꯊꯣꯏꯕꯤ, ꯃꯤꯠ ꯄꯥꯡꯉꯨꯁꯦ." ꯆꯤꯡꯂꯦꯝꯕꯤꯗꯨ ꯃꯃꯤꯠ ꯇꯞꯂꯤ ꯇꯞꯂꯤ ꯍꯥꯏꯐꯦꯠ ꯄꯥꯡꯂꯛꯏ꯫ ꯃꯥꯅ ꯃꯃꯤꯠ ꯍꯦꯛ ꯄꯥꯡꯂꯛꯄꯗ ꯃꯃꯥꯕꯨ ꯍꯥꯟꯅ ꯎꯖꯩ꯫ "ꯃꯃꯥ." "ꯍꯥꯎ, ꯃꯃꯥ ꯂꯩꯌꯦ ꯊꯣꯏꯕꯤ." ꯑꯁꯨꯝꯅ ꯃꯦꯝꯆꯥ ꯊꯣꯏ ꯑꯃꯗꯤ ꯈꯣꯏꯃꯨꯅ ꯆꯤꯡꯂꯦꯝꯕꯤꯕꯨ ꯃꯌꯨꯝꯗ ꯄꯨꯈ꯭ꯔꯦ꯫ ꯈꯥꯕꯗꯤ ꯂꯩꯍꯧꯏ꯫ ꯀꯣꯔꯧꯗꯨ ꯆꯠꯀꯦ ꯇꯧꯏ꯫ ꯈꯥꯕꯅ "ꯍꯦ, ꯅꯪ ꯉꯥꯏꯈꯣ." ꯀꯣꯔꯧꯗꯨ ꯑꯣꯟꯊꯣꯔꯛꯂꯒ ꯁꯛ ꯀꯥꯛꯅ "ꯀꯩꯗꯧꯔꯦ ꯑꯃꯨꯛ?" ꯈꯥꯕ ꯀꯣꯔꯧꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯀꯣꯔꯧꯗ ꯀꯤꯟꯅ ꯑꯅꯤꯔꯛ ꯊꯤꯟꯖꯤꯜꯂꯤ꯫ ꯀꯣꯔꯧꯗꯤ ꯑꯉꯥꯡꯅꯤ꯫ ꯈꯥꯕꯅ ꯊꯤꯜꯂꯛꯄꯗꯨꯗ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯇꯥꯏ꯫ ꯈꯥꯕꯗꯨ ꯑꯃꯨꯛꯁꯨ ꯀꯣꯔꯧꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯒ ꯀꯣꯔꯧꯒꯤ ꯉꯛꯁꯝ ꯑꯗꯨꯋꯥꯏꯒꯤ ꯐꯨꯔꯤꯠꯇꯨꯗ ꯄꯥꯏꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯆꯤꯡꯂꯦꯝꯕꯤꯗ ꯀꯅꯥꯝꯇꯅ ꯁꯣꯛꯄ ꯌꯥꯔꯣꯏ. ꯅꯪ ꯑꯉꯥꯡꯅꯦ. ꯑꯩ ꯈꯨꯠ ꯌꯥꯝ ꯊꯥꯅꯤꯡꯗꯦ. ꯅꯃꯤꯠ ꯐꯥꯎ ꯐꯖꯅ ꯎꯗ꯭ꯔꯤꯕ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯅꯪꯉꯥꯏꯍꯜꯂꯤꯗꯣ ꯀꯔꯤꯒꯤꯅꯣ? ꯀꯔꯤꯒꯨꯝꯕ ꯆꯤꯡꯂꯦꯝꯕꯤꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯑꯕ ꯅꯪ..." ꯍꯥꯏꯔꯒ ꯑꯃꯨꯛꯁꯨ ꯀꯣꯔꯧꯒꯤ ꯃꯃꯥꯏꯗ ꯀꯤꯟꯅ ꯊꯤꯟꯖꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯈꯠꯅꯔꯤꯉꯩ ꯇꯥꯂꯛꯇꯨꯗ ꯔꯣꯀꯤ, ꯕꯣꯕꯤ, ꯔꯣꯅꯥꯜꯗꯣ ꯑꯃꯗꯤ ꯑꯕꯤꯅꯥꯁꯇꯨ ꯄꯨꯟꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ "ꯚꯥꯏ, ꯇꯣꯛꯑꯣ ꯚꯥꯏ." ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯆꯪꯗꯨꯅ ꯈꯥꯕꯗꯨ ꯆꯤꯡꯊꯣꯔꯛꯏ꯫ ꯕꯣꯕꯤꯅ "ꯚꯥꯏ, ꯑꯩꯈꯣꯏꯁꯨ ꯃꯥꯝꯇꯣꯞ ꯆꯤꯗꯕ ꯄꯣꯠ ꯆꯩ ꯊꯤꯟꯕ ꯍꯣꯠꯅꯔꯤꯉꯩꯗ ꯀꯩꯝꯇ ꯈꯪꯍꯧꯗ꯭ꯔꯦ. ꯑꯉꯥꯡꯅꯤ ꯚꯥꯏ, ꯀꯣꯛꯄꯤꯔꯣ." ꯈꯥꯕ ꯀꯣꯔꯧꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯒ "ꯅꯪ ꯏꯁꯨꯡ ꯏꯃꯥꯟꯅꯕ ꯑꯣꯏꯔꯝꯃꯗꯤ ꯅꯪ..." ꯀꯣꯔꯧꯗꯨ ꯅꯨꯡꯉꯥꯏꯇꯕ, ꯑꯁꯥꯎꯕ, ꯑꯀꯤꯕ ꯀꯩꯝꯇ ꯇꯧꯗꯅ ꯃꯨꯛꯇꯅ ꯑꯗꯨꯝ ꯂꯩ꯫ ꯆꯩꯅꯥꯗꯤ ꯈꯔ ꯐꯥꯎꯔꯤꯕ ꯖꯥꯠꯅꯤ ꯃꯥꯒꯤꯗꯨ꯫ ꯔꯣꯀꯤꯅ ꯀꯣꯔꯧꯗ ꯂꯣꯟꯅꯤ꯫ "ꯚꯥꯏ, ꯗꯨꯅꯤꯗꯤ." ꯀꯣꯔꯧꯅ ꯑꯃꯨꯛ "ꯇꯨꯃꯤꯟ ꯂꯩꯌꯣ ꯑꯝꯇ." ꯈꯥꯕꯅ ꯕꯣꯕꯤꯗ ꯍꯥꯏꯔꯛꯏ, "ꯚꯥꯏ, ꯑꯝꯇ ꯊꯥꯗꯣꯛ, ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ." ꯍꯥꯏꯗꯨꯅ ꯀꯣꯔꯧꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯏ꯫ "ꯅꯪ ꯉꯁꯤ ꯆꯤꯡꯂꯦꯝꯕꯤꯗ ꯂꯥꯜꯂꯦ, ꯉꯥꯛꯄꯤꯌꯨ, ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯔꯒ ꯈꯣꯏꯔꯝꯃꯝꯗꯅ ꯅꯌꯨꯝ ꯍꯟꯕ ꯌꯥꯔꯣꯏ."